ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯇꯕ ꯇꯥꯔꯕꯗꯤ ꯏꯌꯥꯔꯇꯦꯜ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯔꯛ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯅ ꯒ꯭ꯂꯣꯕꯦꯜ ꯁ꯭ꯄꯣꯔꯇꯤꯡ ꯁ꯭ꯇꯥꯔꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔ ꯁꯤꯟꯙꯤꯌꯥ꯫ 13 ꯁꯨꯕ ꯏꯟꯗꯤꯌꯟ ꯑꯣꯔꯒꯥꯟ ꯗꯣꯅꯦꯁꯟ ꯗꯦ 2023 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯂꯦ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ 18 ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯗꯦ 2023 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ NIT ꯃꯅꯤꯄꯨꯔꯒꯤ ꯄꯔꯃꯅꯦꯟꯠ ꯀꯦꯝꯄꯁ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯔꯒꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫ ꯈꯨꯔꯨꯝꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯇꯕ ꯇꯥꯔꯕꯗꯤ ꯏꯌꯥꯔꯇꯦꯜ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯔꯛ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯌꯥꯔꯇꯦꯜ ꯇꯋꯥꯔꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯋꯥꯀꯔꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯇꯕ ꯇꯥꯔꯕꯗꯤ ꯁꯦꯞꯇꯦꯝꯕꯔ 13ꯇꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯏꯌꯥꯔꯇꯦꯜꯒꯤ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯔꯛ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯪꯒ꯭ꯔꯦꯁ (AIDUC)ꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ AIDUC ꯑꯃꯁꯨꯡ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯌꯥꯔꯇꯦꯜ ꯋꯥꯔꯀꯔꯁ ꯌꯨꯅꯤꯌꯟ ꯑꯅꯤ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ AITUCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯁꯣꯇꯤꯟꯀꯨꯃꯥꯔꯅ ꯍꯥꯏ ꯏꯌꯥꯔꯇꯦꯜꯒꯤ ꯋꯥꯀꯔꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯂꯨ ꯍꯥꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯋꯥꯀꯔꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯂꯒ ꯃꯤꯅꯤꯃꯝ ꯋꯦꯖꯦꯁ ꯅꯠꯇ꯭ꯔꯒꯁꯨ ꯅꯣꯡꯃꯗ ꯂꯨꯄꯥ 100 ꯁꯥꯔꯒ ꯊꯥ ꯑꯃꯗ ꯂꯨꯄꯥ 14,000 ꯁꯥꯔꯒ ꯄꯤꯕꯤꯌꯨ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯔꯛꯇꯕꯗꯒꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ 13ꯇꯒꯤ ꯍꯧꯗꯨꯅ ꯅꯟ-ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯅ ꯂꯩꯇ꯭ꯔꯤ꯫ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯅꯅꯕ ꯍꯥꯏꯔꯛꯄ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯁꯦꯞꯇꯦꯝꯕꯔ 15 ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯟ-ꯀꯣꯑꯣꯄꯔꯦꯁꯟ ꯃꯨꯚꯃꯦꯟꯠꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯞꯇꯦꯝꯕꯔ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯈꯟꯅꯗꯕ ꯇꯥꯔꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯁ꯭ꯇꯦꯠ ꯄꯨꯝꯕ ꯏꯌꯥꯔꯇꯦꯜ ꯃꯣꯕꯥꯏꯜ ꯅꯦꯠꯋꯥꯔꯛ ꯁꯠꯗꯥꯎꯟ ꯇꯧꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ꯫ 13 ꯁꯨꯕ ꯏꯟꯗꯤꯌꯟ ꯑꯣꯔꯒꯥꯟ ꯗꯣꯅꯦꯁꯟ ꯗꯦ 2023 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯔꯒꯥꯟ ꯗꯤꯃꯥꯟꯗꯒꯤ ꯗꯣꯅꯔꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯍꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯗ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯊꯥꯖꯅꯔꯤꯕ ꯀꯌꯥ ꯑꯁꯦ ꯃꯥꯡꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯦꯌꯔꯃꯦꯟ ꯀꯝ ꯃꯦꯅꯦꯖꯤꯡ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯀꯦ.ꯑꯩꯆ. ꯄꯥꯂꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯍꯣꯞ ꯕꯤꯒꯤꯟꯁ ꯋꯤꯊ ꯋꯥꯟ ꯊꯣꯠꯐꯨꯜ ꯗꯤꯁꯤꯖꯟ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯗ ꯏꯇꯣꯆꯥ ꯕ꯭ꯂꯣꯛꯇ ꯄꯥꯡꯊꯣꯛꯈꯤꯕ 13 ꯁꯨꯕ ꯏꯟꯗꯤꯌꯟ ꯑꯣꯔꯒꯥꯟ ꯗꯣꯅꯦꯁꯟ ꯗꯦ 2023ꯀꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯛꯇꯔ ꯄꯥꯂꯤꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯏꯪ 2022ꯗꯒꯤ ꯍꯧꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯣꯔꯒꯥꯟ ꯗꯤꯃꯥꯟꯗꯒꯤ ꯑꯣꯔꯒꯥꯟ ꯗꯣꯅꯔ ꯃꯁꯤꯡꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯅ ꯂꯩꯔꯤꯕ ꯑꯁꯦ ꯂꯩꯍꯟꯗꯅꯕ ꯃꯤꯌꯥꯝꯅ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯗ ꯂꯥꯟꯅ ꯊꯥꯖꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯀꯣꯛꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯣꯔꯒꯥꯟ ꯗꯣꯅꯔ ꯑꯃ ꯑꯣꯏꯕꯗ ꯃꯤꯑꯣꯏ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯥꯡꯖꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯅꯅ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯔꯒꯥꯟ ꯗꯣꯅꯔ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯁꯦꯜ ꯂꯧꯗꯨꯅ ꯂꯩꯕ ꯌꯣꯟꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯕꯗꯤ ꯃꯗꯨ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯛ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤ꯫ ꯃꯁꯤꯗ ꯆꯦꯠꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕ ꯉꯝꯅꯕ ꯔꯣꯕꯣꯇꯤꯛ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯅꯆꯤꯡꯕ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁ ꯀꯌꯥ ꯄꯥꯏꯈꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯛꯅꯥꯏꯔꯕ ꯋꯥꯔꯤ ꯂꯤꯕ ꯑꯣꯀ꯭ꯔꯝ ꯕꯥꯔꯨꯅꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯥꯡꯂꯕ ꯅꯦꯔꯦꯇꯤꯚ ꯑꯥꯔꯠ ꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯂꯤꯕꯒꯤ ꯀꯂꯥ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯆꯣꯛꯊꯕ ꯂꯩꯇꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯔꯝꯕ ꯑꯃꯁꯨꯡ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯤ ꯂꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯦꯟ ꯔꯤꯁꯥꯔꯆ ꯁꯦꯟꯇꯔ ꯈꯨꯔꯥꯏ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯏꯝꯐꯥꯜꯒꯤ ꯁꯦꯅꯤꯌꯔ ꯒꯨꯔꯨ ꯑꯣꯏꯅ ꯂꯩꯔꯝꯕ ꯁꯛꯅꯥꯏꯔꯕ ꯒꯨꯔꯨ ꯑꯣꯀ꯭ꯔꯝ ꯕꯥꯔꯨꯅꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗꯤ ꯉꯔꯥꯡ ꯃꯁꯥꯒꯤ ꯃꯌꯨꯝ
ꯐꯨꯔꯖꯨ ꯄꯨꯈꯥꯎꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯂꯦ, ꯋꯥꯀꯠ ꯃꯤꯄꯝ ꯆꯠꯊꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯈꯨꯔꯥꯏ ꯆꯥꯏꯊꯕꯤ ꯂꯩꯔꯛꯇ ꯂꯩꯕ ꯕꯥꯁꯄꯇꯤꯃꯌꯨꯝ ꯑꯅꯟꯗꯤꯅꯤ ꯆꯍꯤ 34ꯒꯤ ꯃꯌꯨꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯃ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯂꯪꯁꯤꯜꯂꯛꯈꯤꯕ ꯕꯣꯝ ꯑꯗꯨ ꯑꯅꯟꯗꯤꯅꯤꯒꯤ ꯕꯥꯊꯔꯨꯝꯗ ꯇꯥꯗꯨꯅ ꯄꯣꯈꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ-ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯈꯨꯔꯥꯏ ꯆꯥꯏꯊꯕꯤ ꯂꯩꯔꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯚꯥꯔꯠꯅ ꯒ꯭ꯂꯣꯕꯦꯜ ꯁ꯭ꯄꯣꯔꯇꯤꯡ ꯁ꯭ꯇꯥꯔꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯂꯩꯔꯦ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔ ꯁꯤꯟꯙꯤꯌꯥ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯁ꯭ꯄꯣꯔꯇꯤꯡ ꯇꯦꯂꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯁꯤꯡꯊꯥꯔꯗꯨꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐ ꯅꯣꯔꯊ ꯏꯁꯇꯔꯟ ꯔꯤꯖꯟ ꯗꯣꯅꯔ ꯃꯤꯅꯤꯁꯇꯔ ꯖ꯭ꯌꯣꯇꯤ ꯑꯥꯗꯤꯇ꯭ꯌ ꯑꯦꯝ ꯁꯤꯟꯙꯤꯌꯥꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯄ ꯉꯝꯅꯅꯕ ꯏꯀꯣꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯟꯗꯛꯇ ꯒ꯭ꯂꯥꯁꯒꯣꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯃꯟꯋꯦꯜꯊ ꯒꯦꯝꯁ 2023ꯇ ꯊꯪꯅ-ꯊꯪꯅꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯋꯦꯠꯂꯤꯐꯇꯤꯡꯗ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯗꯨꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯃꯗꯤ ꯔꯤꯖꯟ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯕꯤ ꯑꯣꯂꯤꯝꯄꯤꯛ ꯃꯦꯗꯂꯤꯁꯠ ꯋꯦꯠꯂꯤꯐꯇꯔ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯞ ꯐ꯭ꯔꯤ ꯍꯦꯜꯊ ꯆꯦꯛꯑꯞ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯋꯥꯔꯗ ꯅꯝꯕꯔ 13ꯀꯤ ꯀꯣꯔꯄꯣꯔꯦꯇꯔ ꯀꯥꯉꯕꯝ ꯏꯂꯤꯖꯥ ꯗꯦꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯣꯗꯦꯜ ꯀ꯭ꯂꯕ ꯆꯤꯉꯥꯃꯈꯥ ꯑꯃꯁꯨꯡ ꯀꯥꯔꯀꯤꯅꯣꯁ ꯍꯣꯁꯄꯤꯇꯥꯜꯒ ꯈꯨꯠꯁꯝꯅꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯦꯌꯔꯅꯦꯁ ꯀꯦꯝꯞ ꯐ꯭ꯔꯤ ꯍꯦꯜꯊ ꯆꯦꯛꯑꯞ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯐ꯭ꯔꯤ ꯍꯦꯜꯊ ꯆꯦꯛꯑꯞ ꯑꯁꯤꯗ ꯁꯔꯚꯤꯀꯦꯜ ꯑꯃꯗꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯁ꯭ꯀ꯭ꯔꯤꯅꯤꯡꯁꯨ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ 92 ꯔꯣꯝꯁꯨ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ 48 ꯁꯨꯕ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯗꯦ 2023 ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯕꯨ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯚꯥꯏꯗ ꯑꯦꯟꯗ ꯔꯨꯜ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯁꯤꯒꯨꯝꯕ ꯂꯨꯖꯗꯕ ꯂꯥꯂꯣꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯅ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯇꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯛꯄ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯪꯀꯔ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯁꯁꯀꯤ ꯃꯥꯌꯣꯛꯇ ꯃꯍꯩꯔꯣꯏꯁꯤꯡ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯥꯒꯁꯠ 19ꯗꯒꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟ (NRC) ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯗꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯁꯤ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯦꯠꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁꯠ ꯑꯦꯟꯗ ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ (JFD) ꯁ꯭ꯇꯨꯗꯦꯟꯠ ꯋꯤꯡꯅ ꯁꯤꯟꯗꯨꯅ NRC ꯑꯞꯗꯦꯁꯟ ꯕꯤꯐꯣꯔ ꯁꯦꯟꯁꯁ ꯍꯥꯏꯅ ꯍꯥꯏꯕ ꯕꯦꯅꯔꯒꯤ ꯃꯈꯥꯗ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯅꯣ NRC, ꯅꯣ ꯁꯦꯟꯁꯁ, ꯅꯣ IDP ꯁꯦꯇꯜꯃꯦꯟꯠ, ꯅꯣ ꯁꯦꯟꯁꯁ ꯍꯥꯏꯕꯅꯆꯤꯡꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ꯫ ESDPꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ IDP ꯌꯥꯎꯅ ꯄꯨꯟꯅ ꯃꯤ 939 ꯊꯕꯛꯀꯤ ꯄ꯭ꯂꯦꯁꯃꯦꯟꯠ ꯄꯤꯈ꯭ꯔꯦ꯫ ꯗꯤꯔꯦꯛꯇꯔ, SDP ꯒꯤ ꯃꯈꯥꯗ ꯃꯥꯏꯅꯣꯔꯤꯇꯤ ꯑꯃꯁꯨꯡ OBC, NSCꯁꯤꯡ ꯑꯃꯗꯤ
ꯀꯦꯇꯦꯒꯣꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ IDP ꯌꯥꯎꯅ ꯄꯨꯟꯅ ꯃꯤ 2,095 ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤꯕꯒꯤ ꯃꯅꯨꯡꯗ ꯃꯤ 939 ꯄ꯭ꯂꯦꯁꯃꯦꯟꯠ ꯄꯤꯈ꯭ꯔꯦ꯫ ꯃꯤ 1,108ꯅ ꯃꯔꯣꯝꯗꯣꯝ ꯊꯕꯛ ꯄꯤꯖꯗꯨꯅ ꯁꯦꯟꯊꯣꯛ ꯂꯩꯍꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯐꯤꯌꯔꯁ ꯑꯦꯟ OBC NSCꯒꯤ ꯗꯤꯔꯦꯛꯇꯔ ꯌꯨꯝꯅꯥꯝ ꯁꯨꯔꯖꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯝꯄꯦꯟ ꯆꯠꯊꯈ꯭ꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ 64ꯁꯨꯕ ꯆꯛꯂꯥꯝ ꯈꯣꯡꯆꯠꯀ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯄ ꯔꯤꯖꯅꯦꯔꯦꯁꯟ ꯃꯊꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯉꯁꯤꯁꯨ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯝꯄꯦꯟ ꯆꯠꯊꯈ꯭ꯔꯦ꯫ DAYNRLM ꯃꯅꯤꯄꯨꯔꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯅꯨꯄꯤ ꯃꯦꯝꯕꯔ 1,59,883 ꯈꯨꯗꯣꯡꯆꯥꯕ ꯐꯪꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠꯅ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯒꯠꯍꯟꯗꯨꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯟꯅꯕ ꯄꯥꯟꯗꯝꯗ ꯍꯧꯗꯣꯛꯈꯤꯕ DAYNRLM ꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤ ꯅꯨꯄꯤ ꯃꯦꯝꯕꯔ 1,59,883ꯗ ꯀꯥꯟꯅꯕ ꯐꯪꯍꯟꯈ꯭ꯔꯦ꯫ ꯊꯧꯕꯥꯜꯗ ꯅꯁꯥꯃꯨꯛꯇ ꯚꯥꯔꯠ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2048ꯗ ꯚꯥꯔꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯉꯝꯅꯅꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯕꯨ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯅꯍꯥ ꯑꯃꯃꯝ ꯑꯣꯏꯍꯟꯅꯅꯕꯒꯤ ꯂꯧꯈꯠꯄ ꯅꯁꯥ ꯃꯨꯛꯇ ꯚꯥꯔꯠ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯃꯦꯔꯥ ꯌꯨꯕ ꯚꯥꯔꯠ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯝꯗꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜ ꯑꯃꯁꯨꯡ NSS ꯌꯨꯅꯤꯠ ꯊꯧꯕꯥꯜ ꯀꯂꯦꯖꯗ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯗ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯛꯇ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯊꯧꯕꯥꯜ ꯀꯣꯂꯦꯖꯀꯤ ꯃꯜꯇꯤꯄꯔꯄꯣꯖ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯌꯦꯜꯍꯧꯉꯩꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯤꯡ ꯈꯪꯍꯟꯕꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ DM ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯣꯜꯛꯂꯣꯔꯤꯁ ꯑꯃꯗꯤ DM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ ꯑꯅꯤ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯌꯦꯜꯍꯧꯉꯩꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯅꯤꯡꯊꯤꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯌꯣꯛꯈꯠꯄ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯥ ꯑꯁꯤꯒꯤ 3ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯟꯁꯁꯀꯤ ꯃꯥꯡꯑꯣꯏꯅꯅ NRC ꯇꯧꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯀꯗꯕꯅꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯁꯦꯟꯁꯁꯀꯤ ꯃꯥꯡꯑꯣꯏꯅꯅ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁꯤꯞ NRC ꯇꯧꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯨꯡꯗ ꯇꯤꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯝꯕ ꯄꯥꯁ ꯑꯦꯟꯗ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯗꯨ ꯀꯨꯝꯖꯥ 1981ꯒꯤ ꯅꯕꯦꯝꯕꯔ 19ꯗ ꯃꯇꯝꯗꯨꯒꯤ ꯀꯃꯤꯁꯅꯔ ꯍꯤꯃꯠ ꯁꯤꯡꯍꯅ ꯂꯧꯊꯣꯛꯈꯤ꯫ ꯁꯤꯁꯇꯦꯝꯁꯤ ꯂꯧꯊꯣꯛꯈꯤꯕꯒ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝꯗꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯂꯤ꯫ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝꯗꯝꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯥꯎꯕ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯤ꯫ 1990 ꯑꯃꯁꯨꯡ 1993ꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯅꯕꯒꯤ ꯏꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯉꯁꯤꯗꯤ ꯁꯤꯖꯤꯟꯅꯗꯅ ꯊꯝꯂꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯨꯁ ꯈꯥꯟ ꯃꯣꯏꯔꯥꯡꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2018ꯗ ꯄꯥꯡꯊꯣꯛꯀꯗꯕ 18ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯃꯤꯈꯜꯗ ꯃꯣꯏꯔꯥꯡ ACꯒꯤ ꯑꯣꯏꯅ ꯀ꯭ꯋꯥꯛꯇꯥ ꯋꯥꯔꯗ ꯅꯝꯕꯔ 9ꯗ ꯂꯩꯕ ꯌꯨꯅꯨꯁ ꯈꯥꯟꯕꯨ ꯃꯤꯔꯦꯞ ꯑꯣꯏꯅ
ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯄꯧꯖꯥ ꯖꯒꯣꯏ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯁꯪꯒꯤꯠ ꯀꯂꯥ ꯐꯥꯎꯟꯗꯦꯁꯟ ꯀꯩꯁꯥꯝꯊꯣꯡ ꯊꯥꯡꯖꯝ ꯂꯩꯔꯛꯅ CMAT ꯁ꯭ꯀꯤꯝꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯅꯨꯃꯤꯠ 15ꯅꯤ ꯆꯨꯞꯅ ꯄꯧꯖꯥ ꯖꯒꯣꯏ ꯋꯥꯔꯛꯁꯣꯞ ꯄꯥꯡꯊꯣꯛꯇꯨꯅ ꯄꯧꯖꯥ ꯖꯒꯣꯏ ꯗꯤꯚꯥꯏꯟ ꯀ꯭ꯂꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯀꯛꯋꯥ ꯅꯥꯃꯩꯔꯥꯛꯄꯝ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯖꯣꯏꯟꯠ ꯗꯤꯔꯦꯛꯇꯔ ꯒꯨꯔꯨꯃꯌꯨꯝ ꯙꯔꯃꯗꯥꯁ, JNSMDAꯒꯤ ꯔꯤꯇꯤꯌꯔ ꯄꯔꯁꯟ ꯒꯨꯔꯨ ꯐꯖꯧꯕꯝ ꯏꯕꯣꯇꯣꯟ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯀꯣꯡꯕꯝ ꯖꯦꯛꯁꯟ ꯁꯤꯡꯍꯅ ꯆꯤꯐ ꯒꯦꯁ꯭ꯠ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁ꯭ꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ ꯑꯗꯨ ꯑꯍꯥꯟꯕ ꯋꯥꯔꯅꯤꯡꯅꯤ KCP ꯑꯄꯨꯟꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯔꯣꯝ ꯇꯥꯕꯗ ꯈꯨꯔꯥꯏ ꯁꯥꯖꯣꯔ ꯂꯩꯀꯥꯏ ꯆꯥꯏꯊꯕꯤ ꯂꯩꯔꯛꯇ ꯂꯩꯕ ꯁꯣꯃꯦꯟꯗ꯭ꯔꯣꯒꯤ ꯃꯌꯨꯝꯗ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ ꯑꯗꯨ MLA ꯑꯃꯗꯤ ꯅꯨꯄꯥ ꯒꯣꯕꯤꯟꯗꯥꯁ ꯑꯃꯁꯨꯡ ꯁꯣꯃꯦꯟꯗ꯭ꯔꯣ ꯑꯅꯤꯗ ꯄꯤꯕ ꯑꯍꯥꯟꯕ ꯋꯥꯔꯅꯤꯡꯅꯤ ꯍꯥꯏꯅ KCP ꯑꯄꯨꯟꯕꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯟꯁꯤꯔꯣꯜ ꯃꯩꯇꯩꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯒꯣꯕꯤꯟꯗꯥꯁꯀ ꯃꯥꯟꯅꯔꯒ ꯂꯨꯞ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯁꯥꯌꯦꯟ ꯉꯥꯌꯦꯟꯗꯨꯅ ꯍꯩꯅꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯞ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯔꯛꯅꯅꯕ ꯍꯥꯏꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯂꯨꯞꯀꯤ ꯁꯦꯟꯐꯝ ꯀꯌꯥ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯍꯩꯅꯊꯣꯛꯄꯒꯤꯗꯃꯛ ꯁꯣꯃꯦꯟꯗ꯭ꯔꯣꯗ ꯑꯃꯁꯨꯡ ꯒꯣꯕꯤꯟꯗꯥꯁ ꯃꯈꯣꯏ ꯑꯅꯤꯗ ꯑꯍꯥꯟꯕ ꯄꯤꯕ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯃꯌꯨꯝꯗ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯒꯤꯇꯥꯔꯥꯅꯤꯗ SOF ꯕꯦꯁ꯭ꯠ ꯖꯣꯅꯦꯜ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯦꯋꯥꯔꯗ ꯄꯤꯔꯛꯈ꯭ꯔꯦ꯫ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜ ꯈꯣꯡꯃꯟꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯒꯤꯇꯥꯔꯥꯅꯤꯗ ꯁꯥꯏꯟꯁ ꯑꯣꯂꯤꯝꯄꯤꯌꯥꯗ ꯐꯥꯎꯟꯗꯦꯁꯟ SOF ꯕꯦꯁ꯭ꯠ ꯖꯣꯅꯦꯜ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯦꯋꯥꯔꯗ 2015-16 ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯑꯦꯋꯥꯔꯗ ꯑꯁꯤ ꯊꯥꯔꯒ ꯊꯪꯅ-ꯊꯪꯅꯅ ꯑꯦꯋꯥꯔꯗ ꯑꯁꯤ ꯐꯪꯕ ꯑꯅꯤꯔꯛ ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯒꯤꯇꯥꯔꯥꯅꯤꯅ ꯑꯦꯋꯥꯔꯗ ꯑꯁꯤ ꯐꯪꯂꯛꯄꯗ ꯌꯨꯅꯥꯀꯣ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯋꯥꯔꯗ ꯑꯁꯤ ꯑꯦꯀꯥꯗꯦꯃꯤꯛ ꯑꯦꯛꯁꯤꯂꯦꯟꯁ, ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯑꯣꯂꯤꯝꯄꯤꯌꯥꯗꯇ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯃꯁꯨꯡ ꯏꯅꯣꯕꯦꯁꯟ ꯑꯃꯁꯨꯡ ꯀꯝꯄꯤꯇꯤꯇꯤꯚ ꯂꯔꯅꯤꯡꯒꯤ ꯀꯜꯆꯔ ꯁꯦꯝꯒꯠꯄꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯛꯈꯪꯂꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡꯗ ꯄꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ MM ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯄꯤꯖꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫